Khurkhul da Rocket ama tasilakhre pokhaibadi pokhaihudre haina social media singda circulate tawnarakle kadai phawbo sumba pawno habdu khangnaba official ba pawngai minase police ta phagat ke ba kholai homecoming for peace tok to pi kinaba thambane haina KCPPWG na phongdorakre ta asigi taraga humdoi da Bisnupur district ki nambol bamdiar awang lekai dage konthojam jiban maitai ka womioi amadagi Manipur police na phagat ke ba kholai singado homecoming for peace tok agreement ki arm deposit policy ki makhada mafam chana casing tawraga thongkiba warpa kholai ni haina KCPPWG MC unification ki serolamada phongdorokpa loinana Manipur police ki thawong ase laibak thibani haide lobasigi PRO chingkhai ngan bana thadorokpa serolamada Manipur police na khulai ga konana phariba mioi ase lob asigi kadar comrade oina laiba misak nate aduga lob asigi peace talk ki process ama oina verification process da biodata submit tawkiba misak sunate khulai adu casing tawnaba porapagi lambida khudong cha da bakhara laibana maram oiraga mafam ama yenglaga mioi asigi yumda mateng ama khangni jakhibani mahaka lob asiga karigu mahiram amata da mari leira de haina so sengdoragle lob asigi sathariba homecoming for peace talk policy ase Manipur police na so lob asigi ethics yenglaga thabak tawbiu peace talk asida deposit tawnaba thamlaba khulaibu phaba habasi sathariba peace talk asibu tarai lobugum thokle maram asina matungda asiguma thawdo ase thokhan bigano peace talk agreement asibu ikai khumnabiu haina so phongdoragle Indo Myanmar ngamkhagi border pillar number 81 dagi 85 phawat sambal khaba yaroi haina Ramona phongdorakre Indo Myanmar ngamkhagi border pillar number 81 dagi 85 phawbugi ngamkhai paring da ngamkhai sambal khaba yaroi haina Real Ram area maring organization Ramona khangalagle hiramasiga mari leinana organization asina thadorokpa serolamana hai tha asigi anida Technopol district ki DC na border fencing ga mari leinana serol ama tholokpagi matungina border pillar number 81 dagi border pillar number 85 phawbugi ngamkhai paring da sambal khaga ni hairibasi yaba ngamloi hariba mafam asi organization asina konba mafam oibana mafam asida ngamkhai sambal khaba yaroi karigum mafam asida ngamkhai sambal kharabadi maduda tholakpa apa fatagi teksak khudemak mari leinaba singna pugadabani Myanmar gi irang madi Manipur gi irang ki namada ngamkhai sambal khanaba honaribase khudakta lepkadabani haina Real Ram area maring organization Ramona thadorpa serolamana mari leinaba singi pungning singsilagle relief camp ta leba nupa ama leikhidre Manipur da tholip kanglop ani gi lana sina maram oiduna hoje Nambol police station ki bonung channa ulau sajau lekai da hangba prefabricated house ta sangjapam lauduna leiriba mioi ama laikna banam dana leikhidra mioi adugi maming ahong sangbam inaubi sing sahi yangkhai ga mari apokpa leikhidra a keva sing kawi Bisnupur district ki manung chanba torbung bangla dagini mioi ase nahanumidang pung 13 rom tarakpa matamda masage anaba ama namaram oiraga community health center Nambol da pukatuna laikanarba matung laikanaba nangdana leikhidabani haide mahanu leikhidabada ngarang ulau sajau lekai da hangba prefabricated house ta leiriba miyamna leikhidabagi mafamda aroibai kai khumnab otkre haide mayai lambi sembi dabagi mayokta ngarang khongjang sangsinbada saruk yakebi meira paibi huidrong khondongbi leima sahi yangkai taret khurai jam thoisa leima sahi yangkai oinam soro leima sahi hongphum doimadi huidrom joirani leima sahi yangkai matoi makhoi mari police na phajin khibadu ngarang numidang waram thadorakre Union Home Minister Amit Shah gi ngahak ki oiba paukhumna Manipur miyamda samam hanba pokalle Manipur da tholiba lana si phurup ani gi marak ethnic class thokpani terrorism amadi dharma ga mari leina de haina Union Home Minister Amit Shah na phongdokre wafam masingara agenda astak 2024 haba program amada phongdokibane mahana makhata aduna haikibada mamang thakta phurup ani gi marak ta thokiba irang baso warosin purakpada matam sangna sangki haina phongdokke karegi da bakta Manipur gi Chief Minister hojok phaw sindoktana thamlibano haibagi wahangi pakom pirduna Union Home Minister Amit Shah na phongdokibada Chief Minister sindok pahaiba si party gi oiba warepni Chief Minister sindok laga kari reaction lakani haibadu khantadaba yade adumoina Bharat Sarkar na kanglop ani gi marakta wari sanaduna tumkoiba warosin ma puraknaba kanna honari suksoi soidana purakpa ngamgani haina su phongdokki